Hi mayam, ngasisu anong vlog ama pudana lae ngasisu video sidi kari wani hada matang kuina igi vlog se lepure ngasisu anong ba video ama pudana lae ngasisu kang aloi bane ba kang aloi bane ngasisu ina kiji jang man gana kiji thongge na tawri mayam da kiji thong ba te hinjarake matang matang kamano thongge do sini aina ngasi thongdoi ba kiji machan je se laire mosori se aina ngaki mamangda tingjalaga thamne sida motor mapum tinge uti chana bagi sana ase laire gongsang maru ayuba sida khatsu danjare ngobagi dana sina kisigi machan yanam akpai sing awapdigom do motor uti je usoi haporo usoi je samandana chaning dre agaduna kumra ga waina uti tawrani ai mathang mathang jenganjarake mayamda kamai kamai thonge do 하우스에 가장 사고 관리도나 이지기 더랑거나 하는 곳인데 또 합설래 kumra sa manipur tadi torobot hai bene bako torobot hape doga haribo hape singra sisan jarabe long hꯧꯖꯤꯛ ꯈꯤꯆꯤꯁꯦ ꯊꯥꯡꯒꯠꯈꯔꯦ ꯍꯋꯥꯏꯒ ꯆꯦꯡꯒ ꯍꯥꯟꯅ ꯊꯥꯡꯒꯠꯈꯔꯦ ꯈꯤꯆꯤꯒꯤ ꯃꯆꯜ ꯍꯥꯞꯅꯕꯒꯤ ꯁꯣꯏꯕ ꯍꯧꯔꯒꯦ ꯑꯩ ꯍꯥꯟꯅ ꯁꯣꯏꯔꯒ ꯊꯝꯖꯗ꯭ꯔꯦ ꯍꯧꯖꯤꯛ ꯁꯣꯏꯖꯟꯕ ꯍꯧꯔꯒꯦ ꯂꯥꯏꯠꯁꯨ ꯆꯠꯈꯔꯦ ꯐꯗꯤꯒꯣꯝꯁꯦ ꯁꯣꯏꯖꯟꯖꯔꯒꯦ ꯄꯇꯥꯁꯦ ꯈꯔ ꯁꯣꯛ ꯇꯧꯕꯒꯤꯁꯤꯗ ꯊꯝꯃꯒꯦ ꯈꯤꯆꯤꯒꯤ ꯃꯆꯜꯗ ꯌꯥꯝ ꯍꯥꯞꯆꯜꯂꯁꯨ ꯍꯥꯎꯇꯦ ꯐꯛꯄꯥꯏꯒ ꯑꯋꯥ ꯐꯗꯤꯒꯣꯝꯅ ꯅꯝꯃꯗꯤ ꯍꯥꯎꯏ ꯈꯤꯆꯤꯁꯦ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯁꯤꯗꯤ ꯏꯁꯥꯒꯤ ꯑꯄꯥꯟꯕꯅꯦꯕ ꯏꯁꯥꯒꯤ ꯏꯪꯈꯣꯜꯗ ꯄꯥꯡꯖꯕꯅꯦ ꯑꯂꯩꯕ ꯅꯠꯇꯦ ꯁꯤꯡꯁꯤꯁꯨ ꯁꯨꯝ ꯁꯤꯗ ꯁꯨꯝ ꯁꯤꯠꯊꯔꯒꯦ ꯄꯨꯟꯅ ꯍꯥꯞꯃꯤꯟꯅꯗ꯭ꯔꯕꯅꯤꯅ ꯈꯤꯆꯤ ꯊꯣꯡꯕꯗ ꯁꯤꯡ ꯍꯥꯞꯄꯗ ꯃꯅꯝ ꯅꯨꯡꯁꯤꯕꯅꯦ ꯑꯗꯨꯅ ꯑꯉꯥꯡ ꯆꯥꯎꯕꯅꯤꯅ ꯈꯤꯆꯤꯁꯦ ꯃꯣꯔꯣꯛ ꯌꯥꯝꯅ ꯍꯥꯞꯄꯔꯣꯏ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯍꯥꯞꯆꯤꯟꯖꯔꯒꯦ ꯍꯧꯖꯤꯛ ꯈꯤꯆꯤ ꯆꯦꯡꯒ ꯍꯋꯥꯏꯒꯗꯤ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯒ ꯑꯩꯅ ꯊꯝꯖꯔꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯦ ꯁꯤꯡꯒ ꯄꯄꯥꯏꯒꯁꯨ ꯍꯥꯞꯆꯤꯜꯂꯦ haribo khara ama hapchanjare aje okhai minarage si okhai bo loiraga sok tawraga yanamga kana tawra sok tawraga hajalage mathang mathang yangalage hoje 지금 더더라 그래 깎아자네 yanamse ꯆꯞꯆꯥꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯜꯂꯛꯑꯦ ꯑꯗꯨꯅ ꯊꯣꯛ ꯇꯣꯛꯁꯜꯂꯒ ꯁꯨꯝ ꯍꯩꯖꯤꯜꯂꯒꯦ ꯊꯥꯡꯗ ꯆꯥꯔꯝꯗꯥꯏꯗ ꯏꯁꯧ ꯂꯥꯡꯅꯨꯀꯣ ꯆꯦꯡꯗꯥꯁꯤꯒ ꯂꯝꯗꯝꯁꯤꯒꯤ ꯃꯤꯡꯁꯤꯒ ꯆꯈꯂꯥ ꯕꯟꯗꯥ ꯀꯥꯏꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂ ꯄꯨꯈꯝꯒꯁꯦ ꯂꯪꯅꯤ ꯍꯧꯖꯤꯛ
ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯈꯤꯕꯗꯣ ꯉꯁꯤ ꯀꯥꯡ ꯑꯔꯣꯏꯕꯅꯦꯅ ꯈꯦꯆꯤ ꯊꯣꯡꯒꯅꯤ ꯍꯥꯏꯕꯗꯣ ꯊꯣꯡꯅ ꯂꯣꯏꯔꯦ ꯂꯣꯏꯕꯗꯣ ꯍꯧꯖꯤꯛ ꯆꯥꯔꯒꯦꯅ ꯇꯧꯖꯔꯛꯏ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯃꯨꯛ ꯌꯦꯡꯍꯟꯖꯔꯒꯦ ꯆꯥꯕꯒꯤ ꯃꯑꯣꯡꯁꯦ ꯀꯃꯥꯏꯅ ꯆꯥꯏ ꯑꯗꯣ ꯈꯦꯆꯤꯁꯦ ꯍꯥꯎꯏ ꯍꯥꯎꯇꯦ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯀꯦ ꯈꯦꯆꯤꯁꯦ ꯉꯁꯥꯏ ꯊꯣꯡꯕꯗꯣ ꯑꯩꯁꯨ ꯌꯥꯝꯅ ꯃꯇꯝꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯅ ꯀꯩꯅꯣ ꯑꯣꯏꯅ ꯐꯖꯅ ꯎꯠꯄ ꯉꯝꯖꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯆꯥꯕꯗ ꯑꯣꯏꯅ ꯐꯖꯅ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝꯗ ꯈꯦꯆꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯉꯧꯕꯁꯤꯁꯨ ꯌꯦꯡꯍꯟꯕ ꯉꯝꯍꯧꯗꯔꯦ ꯑꯉꯧꯕꯁꯦ ꯀꯥꯔꯣꯟꯒ ꯌꯣꯡꯆꯥꯛ ꯃꯔꯨꯒ ꯑꯗꯩꯗꯤ ꯕꯗꯥꯝꯒ ꯆꯅꯥꯒ ꯇꯧꯔꯒ ꯉꯧꯕꯅꯦꯕ ꯕꯣꯔꯥꯁꯤꯅ ꯃꯨꯁꯣꯔꯤꯒꯤ ꯕꯣꯔꯥꯅꯤ ꯎꯇꯤꯅ ꯁꯤꯗ ꯂꯩꯔꯦ ꯑꯝꯇ ꯑꯣꯐ ꯇꯧ ꯍꯩꯃꯥ ꯌꯥꯝꯅ ꯍꯥꯎꯋꯦ ꯉꯁꯤ ꯈꯦꯆꯤꯁꯦ ꯃꯇꯝ ꯁꯥꯡꯅꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯉꯝꯃꯨꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯝꯅꯁꯨ ꯀꯟꯕꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯍꯦꯛ ꯄꯣꯛꯄ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯈꯣꯏꯁꯨ ꯑꯩꯒ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩꯁꯨ ꯅꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯃꯇꯝꯁꯦ ꯌꯥꯝ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯉꯁꯤꯗꯤ ꯀꯥꯡ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤꯅ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯅ ꯚꯤꯗꯤꯑꯣꯁꯦ ꯀꯨꯏꯅ ꯅꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯝꯇꯪ ꯍꯧꯔꯒꯦꯅ ꯉꯁꯤꯗꯒꯤ ꯅꯝꯖꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯊꯝꯅꯥꯁꯦ ꯍꯧꯗꯕꯅꯤꯅ ꯊꯝꯅꯥꯗꯨꯁꯨ ꯑꯩꯅ ꯍꯦꯛꯑꯒ ꯆꯥꯕ ꯉꯝꯖꯗ꯭ꯔꯦ ꯒ꯭ꯂꯥꯁꯁꯨ ꯍꯦꯛꯍꯧꯗ꯭ꯔꯦ ꯑꯩꯗꯤ ꯀꯣꯟꯒꯤ ꯄꯨꯈꯝ ꯀꯩꯀꯥꯁꯦ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯑꯗꯨꯅ ꯁꯨꯝ ꯀꯣꯟꯒꯤ ꯄꯨꯈꯝꯁꯤꯗ ꯁꯨꯝ ꯆꯥꯔꯦ ꯊꯝꯅꯥꯗ ꯆꯥꯔꯒꯗꯤ ꯃꯇꯝꯁꯦ ꯈꯔ ꯃꯥꯟꯒꯗꯕꯅꯦ ꯑꯗꯣ ꯑꯩꯅꯁꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯣꯟꯂꯥꯏꯟꯗꯁꯨ ꯐꯪꯉꯦ ꯒꯝꯂꯥꯗ ꯇꯧꯔꯒ ꯊꯥꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯃꯐꯝꯁꯦ ꯈꯛꯇꯪ ꯃꯑꯣꯡ ꯆꯥꯗꯦꯅ ꯊꯥꯗꯕ ꯑꯗꯨꯅꯅꯦ
ꯀꯛꯊꯠꯂꯒ ꯆꯥꯕꯗ ꯁꯣꯏꯕꯗꯣ ꯑꯗꯨꯝ ꯑꯩ ꯈꯤꯆꯤꯁꯦ ꯌꯥꯝꯒꯅꯦꯕꯅꯦ ꯁꯤ ꯑꯝꯇ ꯆꯠꯊꯣꯛꯑꯒ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯒꯤ ꯃꯊꯦꯜꯁꯦ ꯇꯝ ꯇꯝꯅ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯩ ꯉꯁꯥꯏ ꯈꯤꯆꯤꯗꯨ ꯆꯥꯝꯕꯅꯦꯕ ꯐꯅꯌꯥꯝ ꯑꯗꯣ ꯍꯥꯎꯋꯦ ꯀꯥꯔꯣꯟꯒꯤ ꯃꯔꯨꯁꯦ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯥꯔꯣꯟꯁꯦ ꯉꯥ ꯊꯣꯡꯕꯗꯒ ꯍꯥꯞꯄ ꯇꯥꯔꯒꯗꯤꯅꯦ ꯀꯥꯔꯣꯟꯒꯤ ꯃꯔꯨꯁꯦ ꯑꯩꯅ ꯍꯥꯏꯅꯦꯕ ꯃꯣꯏ ꯆꯥꯗ꯭ꯔꯤꯉꯩꯗ ꯅꯣꯏ ꯃꯔꯨꯗꯣ ꯑꯩꯉꯣꯟꯗ ꯄꯤꯌꯣꯅ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯃꯔꯨꯁꯦ ꯑꯗꯨꯝ ꯆꯥꯔꯦ ꯑꯊꯤꯕ ꯌꯥꯎꯔ ꯆꯥꯁꯟꯁꯤꯀꯣ ꯍꯥꯎꯔꯦ ꯃꯁꯤ ꯈꯤꯆꯤꯁꯦ
Ano? Isinti ko lang ba? Santi ko. Saba lo ko do tam tam tau do na isinga thaksaladi ai khisi de puk thamgrane ai thaktre duna loiraga thakseragena hawe lem de mabu kisi da hawe na phan ta phai ka side ai na su thonge ai na su hawe hai de matam da su video no ai no ai ba ku duna lakte ai ni video se hoji matam matam namba hawe tarani matam khani le pu batara ko su aduna mayamna mayamna nusibirabadi like share subscribe mayamna tabiro momom tawdana video se kuira matuna namjarakpane aduna mayamna su mating kara tawbiu mayam da hajari ngasigi si haraga matang sa sinjarage bye bye